Manipur News.cn maikaydagi miyamgi mafamda maruoiba pausing pijari. Compensation gi senfam lawkhiba leite. Asian Highway 2 gi Imphaldagina Kangpokpi phawpagi lambi pakthokpagi matangda compensation gi sel lawkhiba leite haina Kuki National Front na phongthorakli. KNF na khunjasingda ahangba che amasung khuyek thialaga compensation gi senfam aran maongda lokthokre haina tongan media report singda phongthokpa laikhrabani. Media report adu aranbani haina palladuna KNF ki Information and Publicity Secretary LS Stephen Thadorokpa serol amana hai lambi pakthokpagi compensation gi senfam lawbaga KNF ka karigum hiram amatal mai renade loop asigi mingchat thinanaba kanagum mioi kharana arana paw santorakhibani lengang bakhalakwa tongan masengko sagatpagi thabak thorumda KNF na mapung phana sagotra lakli matung tarakpada su miyana khudongchana naba lengangna sengom sagalakpada loop asina mapung phana sagotkani suspension of agreement gi ground yadaba thabak thorum amata loop asina tokibulaite amadi ate atopa sengko sagatpagi thabakda atingu pikhiba leite lam henjelaga dukan saruba singna dukan thong lonselalaga miyamda awa pikre PR government makhatana lam khopchembasing takhai kaduri PR government makhatana lam khopchembasing takhai kaduri imphal gi thangal kaithen lam henjelaga dukan saruba singna dukan thong lonselaga miyamda awa pikre Imphal West district magistrate order ama thoktuna district asigi tongan mafamda lam henjenduna sajalam sing takhai bagi thabak leptana sasaduna lakli masigi manung chana thangal kaithel gi tongan ba yum yauna building kaya ama lam hejelaga sajalamba sing district administration gi makaidagi thenaki wirena hejendana saramba sing excavator sinaduna chidokibadana tana fine singju thenana khagalam kibani Imphal West district gi administration gi kongthang asibu yaringda phungtoktuna handakta nongna semkiba Association of the Victim of the Floor Owners of Thangal and Pauna Bazar nangasi Imphal Kaithel hangma dukan sing thonglonduna kongjang chusangi thangal kaithel gi dukan ayama thonglona ki adubu dukan khara amadi hanaguna hangnabasu yauki panbe yabadi Imphal gi thangal kaithel la leiriba dukan sing asi masagi legadaba mafam adudagi hentoktuna footpath ki saruk singda additional expansion tawba kaya yaramdasu eviction tawba lakwa matamda district administration gi makaidagi thenaduna pakatpam tawba thabuksin pakatpa hokhiba leire amaramda Imphal East district ki oinasu district asigi manungda leiba lone yada mongda lam henjenduna saribasing asi masana chidokchanaba district administration gi makaidagi khankre panbe yabadi Imphal East district ki mafam kaya marumda state land khopchalalaga lanai mioi kayana maning tamna chajalibasing asi takthokpinanaba tongan club organization kayana Imphal East ki Deputy Commissioner the Serol Thadana Wakat Kibo Laikrabani, Anadagisu, Hona District Assign from Karada, Eviction Sataribani. Makata update Amada core listing Hungis has another bank loan Gamarina, Edina Anil Ambanagi combination the red Satakre, Anil Ambanagi, Reliance Kruki Mapam, Utra Manga Palm Yakaita red Sataki. Information Directorate, Edina Anil Ambanagi, Reliance Kruki Makada Labor, Toan of Home Kiadal, Park core listing Hungis has another bank loan Amagamarina, Nangasi, red Satakre. Edi Packeting a group a Mailena, case asigi manung chana tongan mafam kuntra mga amasung company yakai da park chana tiba hung bitabak satagi Reliance Anil Ambani Group company ka mailena ba mioi mga gi mayum singdasu tiba hung bitabak satagi hairi idi da tijan humjan da kibagi tabak asigi company asigi matakta money laundering case ama Central Bureau of Investigation gi makaidagi FIR ama lokalakwadagi masidagi red asi sathakibani agency gi pawgi matung ina hairibana tijen hunjin kibagi thabak asigi matangda tongan agency amasung institution singnasu idida information sing khanganei adum oina National Housing Bank heavy National Financial Reporting Authorities amasung Bank of Baroda ni idigi preliminary investigation sataba matamda phangba pawgi matung ina yamna mong tana chenaramba matung lonia da mong da bank shareholder investor amasung shareholder singbu yauna ate atopa public institution singna namthak totuna chathakiba kodam sing phangli bank official singna sel Pijarambra natraga Yes Bank Limited promoter gi mathakta su case asiga mai lenana thijenbi thabak yamna kan chathari hojik phawda leiriba investigation gi matung inadi kumja solution ga taratri gi solution ga tram mapan phawgi manungda loan ya da mongda loan gi senfam onen lupa crore lising ahum Yes Bank dagi thadokre habasi khangmangamli chatharaliba thong sing asigi matangda ED gi makai dagi sel ijatuna thong asi chathakiba oibra haibadu yamna kan thijali ED gi makai dagi thichanbadasu Yes Bank na hairiba company asigi loan approval piramba matamda credit approval memorandum debt back torumba thenaki statement
ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯕꯨ ꯆꯞ ꯆꯥꯅ ꯎꯐꯝ ꯊꯣꯛꯄꯁꯤꯡ ꯑꯃꯁꯨꯡ ꯎꯠꯐꯝ ꯊꯣꯛꯄꯁꯤꯡ ꯑꯃꯁꯨꯡ ꯀ꯭ꯔꯦꯗꯤꯠ ꯑꯦꯅꯥꯂꯥꯏꯁꯤꯁ ꯌꯥꯎꯗꯕ ꯕꯦꯡꯛ ꯀ꯭ꯔꯦꯗꯤꯠ ꯄꯣꯂꯤꯁꯤ ꯊꯨꯒꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯝꯕꯒꯤ ꯈꯨꯗꯝꯁꯨ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯂꯣꯟꯒꯤ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯀꯝꯄꯦꯅꯤ ꯑꯃꯁꯨꯡ ꯁꯦꯜ ꯀꯝꯄꯦꯅꯤꯁꯤꯡꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯆꯤꯟꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯁꯦꯝꯗꯣꯛꯐꯝ ꯊꯣꯛꯇꯦ꯫ MNPF ꯀꯨꯝꯖꯥ-ꯁꯣꯛ 2020ꯒꯤ ꯃꯦ 3ꯗꯒꯤ ꯅꯧꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯊꯔꯛꯂꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯄꯤꯄꯜꯁ ꯐ꯭ꯔꯟꯠꯅ ꯏꯪ ꯇꯞꯄ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯅꯕ ꯂꯥꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯁꯦꯝꯗꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ MNPFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯊꯣꯃꯥꯁ ꯅꯨꯃꯥꯏꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ MNPF ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯛꯂꯤꯕꯁꯤ ꯀꯨꯀꯤ ꯀꯥꯡꯂꯨꯞꯅ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯈꯜꯂꯒ ꯏꯪ ꯇꯞꯄꯒꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤꯁꯤꯡꯕꯨ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯀꯤꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯔꯥꯟꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯑꯁꯤ ꯁꯦꯝꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯥꯟꯅꯔꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯈꯪꯒꯦ ꯍꯥꯏꯔꯕꯗꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥꯗꯒꯤ ꯍꯪꯒꯗꯕꯅꯤ꯫ ꯊꯥꯏꯂꯦꯟꯒꯤ ꯃꯤꯂꯤꯇꯔꯤꯅ ꯀꯝꯕꯣꯗꯤꯌꯥꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯦ꯫ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔ ꯄ꯭ꯂꯦꯟ ꯌꯥꯎꯅ ꯔꯣꯀꯦꯠ ꯑꯃꯁꯨꯡ ꯑꯥꯔꯇꯤꯂꯔꯤ ꯀꯥꯞꯁꯤꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯣꯟꯅꯔꯤꯕ ꯆꯌꯦꯠꯅꯔꯤꯕ ꯉꯝꯈꯩꯒꯤ ꯁꯔꯨꯛꯇ ꯒ꯭ꯔꯥꯎꯟ ꯒ꯭ꯔꯨꯞꯁꯤꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯑꯥꯔꯃꯤꯅ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜ ꯀꯥꯞꯁꯤꯜꯂꯛꯄꯗ ꯊꯥꯏꯂꯦꯟꯒꯤ ꯁꯤꯐꯥꯏ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 39 ꯁꯤꯔꯦ꯫ ꯃꯤꯂꯤꯇꯔꯤ 3 ꯑꯃꯁꯨꯡ ꯁꯤꯚꯤꯂꯤꯌꯟ 14ꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯊꯥꯏ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ F-16 ꯐꯥꯏꯇꯔ ꯋꯥꯔ ꯄ꯭ꯂꯦꯟ 6 ꯁꯤꯖꯤꯟꯅꯗꯨꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯇꯥꯔꯒꯦꯠ 2ꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤ꯫ ꯉꯁꯤ ꯊꯥꯏ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯝꯕꯣꯗꯤꯌꯥꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯁꯤꯡ ꯊꯥꯏꯂꯦꯟꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯐꯤꯁꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯥꯏꯂꯦꯟꯒꯤ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯗ ꯑꯥꯔꯇꯤꯂꯔꯤ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯆꯍꯤ 5ꯒꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 39 ꯁꯤꯔꯦ꯫ 38 ꯑꯃꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯂꯣꯟꯅꯔꯤꯕ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯁꯔꯨꯛꯇ ꯊꯥꯏ ꯑꯥꯔꯃꯤꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯂꯥꯟꯃꯤ ꯑꯃ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯥꯏꯂꯦꯟ, ꯀꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯂꯥꯑꯣꯁꯀꯤ ꯂꯣꯟꯅꯔꯤꯕ ꯏꯃꯦꯔꯦꯜꯗ ꯇ꯭ꯔꯥꯏꯡꯒꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯥꯏ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯄ꯭ꯔꯁꯠ ꯇꯃꯨꯅꯦꯜ ꯇꯣꯝ ꯇꯦꯝꯄꯜ ꯌꯥꯎꯅ ꯁꯤꯝꯕꯣꯂꯤꯛ ꯚꯦꯂꯨ ꯑꯣꯏꯕ ꯄꯣꯠꯂꯝ ꯀꯌꯥ ꯂꯩꯕꯒꯤ ꯃꯊꯛꯇ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯑꯣꯏꯕ ꯃꯐꯝ ꯑꯃꯁꯨꯅꯤ꯫ ꯉꯁꯤ ꯀꯝꯕꯣꯗꯤꯌꯥ ꯑꯃꯁꯨꯡ ꯊꯥꯏ ꯃꯤꯂꯤꯇꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯣꯞ ꯀꯥꯞꯁꯤꯟꯕ ꯑꯃꯁꯨꯡ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯄ꯭ꯔꯁꯠꯇ ꯑꯃꯨꯜ ꯊꯣꯒꯤ ꯍꯤꯟꯗꯨ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯍꯤꯟꯗꯨ ꯂꯥꯏꯁꯪ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯥꯏꯂꯦꯟ ꯁꯨꯔꯤꯟ ꯄ꯭ꯔꯣꯚꯤꯟꯁ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥꯒꯤ ꯑꯣꯗꯔ ꯃꯤꯟꯆꯦꯟ ꯄ꯭ꯔꯣꯚꯤꯟꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯝꯅ ꯆꯌꯦꯠꯅꯔꯤꯕ ꯃꯐꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯊꯥꯏ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯝꯕꯣꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯕꯨ ꯑꯥꯔꯇꯤꯂꯔꯤ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯀꯝꯕꯣꯗꯤꯌꯥꯟ ꯑꯥꯔꯃꯤꯅ BN-21 ꯔꯣꯀꯦꯠ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯊꯥꯏꯂꯦꯟꯒꯤ ꯁꯨꯔꯤꯟꯗ ꯂꯩꯔꯤꯕ ꯀꯦꯞ ꯁꯣꯌꯦꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯤꯑꯣꯏ 3 ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕꯅ ꯊꯥꯏꯂꯦꯟ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯝꯕꯣꯗꯤꯌꯥꯗ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯕ ꯍꯧꯔꯦ ꯑꯃꯁꯨꯡ ꯑꯁꯥꯎꯕ ꯄꯣꯛꯍꯟꯕꯒꯤ ꯊꯧꯗꯣꯛ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯊꯩ꯫ ꯊꯥꯏ ꯃꯤꯂꯤꯇꯔꯤꯅ ꯀꯤꯡꯗꯝ ꯑꯣꯐ ꯀꯝꯕꯣꯗꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤ ꯂꯦꯖꯤꯇꯤꯃꯦꯠ ꯔꯥꯏꯠ ꯑꯗꯨ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯈꯤꯕꯅꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯃꯁꯨꯡ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯀꯝꯕꯣꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯟ ꯃꯅꯦꯇꯤ ꯑꯄꯣꯛꯄ ꯃꯄꯥ ꯍꯟ ꯁꯥꯃꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥꯏꯂꯦꯟ ꯂꯩꯕꯥꯛ ꯑꯁꯤꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯑꯅꯤ ꯁꯤꯜ ꯇꯧꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯅ ꯊꯝꯂꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯈꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯥꯏꯂꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯎꯪꯈꯠꯅꯔꯛꯈꯤꯕ ꯑꯁꯤ ꯍꯟꯗꯛꯇ ꯂꯦꯟꯗꯃꯥꯏꯟ ꯕ꯭ꯂꯥꯁꯇ ꯊꯥꯏꯂꯦꯟꯒꯤ ꯂꯥꯟꯃꯤ 5 ꯁꯣꯛꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯊꯥꯏꯂꯦꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯀꯝꯕꯣꯗꯤꯌꯥꯒꯤ ꯑꯦꯟꯚꯣꯏ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯃꯤꯑꯣꯏ 97 ꯁꯤꯔꯦ꯫ ꯉꯁꯤ ꯔꯁꯤꯌꯥꯒꯤ ꯇꯥꯏꯅꯥꯗ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯔꯁꯤꯌꯥꯒꯤ MN-24 ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯥꯏꯕꯗꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ 3 ꯑꯃꯁꯨꯡ ꯑꯉꯥꯡ 5 ꯌꯥꯎꯅ ꯃꯤꯑꯣꯏ 97 ꯁꯤꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯁꯤꯕꯦꯔꯤꯌꯟ ꯕꯦꯖ ꯑꯪꯒꯥꯔꯥ ꯑꯦꯌꯔꯂꯥꯏꯟꯅ ꯑꯣꯄꯔꯦꯠ ꯇꯧꯕꯅꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨ ꯕꯥꯜꯀꯣ ꯕꯦꯖ ꯆꯦꯀꯞꯇꯒꯤ ꯄꯥꯏꯈꯠꯈ꯭ꯔꯒ ꯔꯁꯤꯌꯥꯟ-ꯆꯥꯏꯅꯥꯒꯤ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯇꯥꯏꯅꯥꯗ ꯇꯞꯅ ꯄꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯂꯦꯟ ꯑꯗꯨ ꯑꯦꯌꯔꯄꯣꯔꯠꯇ ꯂꯦꯟꯗꯤꯡ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯦꯌꯔ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯂꯔꯁꯤꯡꯅ ꯀꯟꯇꯦꯛ ꯇꯧꯕ ꯐꯪꯈꯤꯗꯦ꯫ ꯔꯁꯤꯌꯥꯟ ꯁ꯭ꯇꯦꯠ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤꯒꯤ ꯇꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨ ꯅꯣꯡꯊꯛꯇ ꯃꯩ ꯍꯧꯅ ꯆꯥꯛꯂꯕ ꯃꯇꯨꯡ ꯔꯥꯗꯥꯔꯗꯒꯤ ꯃꯥꯡꯈꯤ꯫ ꯄ꯭ꯂꯦꯟ ꯑꯗꯨ ꯀꯥꯏꯔꯒ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯇꯥꯁꯜꯂꯒ ꯃꯩꯈꯨ
कार लेबो उबदगी हेलीकॉप्टर सिनादुना रेस्क्यू ऑपरेशन सिनकी प्लेन कार का सली मफम असि ताइंटादगी किलोमीटर 13 लोम चलग ले मफम अमदनी प्लेन अदुना लोंखि मिवे लोइनमक लेखिद्रे हाबदि चपचाना कंफर्म ओइरे अदुबु प्लेन अदु काइदिङै ममांगदा पाइलट की माइकैदगी खुदोंथिबा नंगदोरे हाबगी सिंबल सिग्नल अमता थादोरकिबा लेते मसिना प्लेन अदु करी असोइबा लेबगी हाबदि असोबो वहांग अमा ओइ हाइरि मणिपुर नीट यूजी काउंसिलिंग 2015 मेडिकल कॉलेज मरी अमसुं डेंटल कॉलेज उमदा पांथोलगनी मणिपुर नीट काउंसिलिंग 2015 गी तारीख अथु मतमदा ऑफिशियल वेबसाइट लाथोलगनी सही असिगी ओइना MBBS अमसुं BTS तमनबगी काउंसिलिंग असि मणिपुर सरकार की डायरेक्टरेट ऑफ हेल्थ सर्विसेस ना पांथोगदबनी काउंसिलिंग असि स्टेट असिगी तोआन मेडिकल कॉलेज मरी अमसुं डेंटल कॉलेज उमदा पांथोलगनी हाइना पाव सोर्स अमना हाइरि हौजिक फाबु ओइनादि मरुए पाव पिजा मतंग असि लेजरे मखा ताबा अपडेट किदमक मयाम पनंगामिनसि लोइना चैनल असि नुसिबिदना लाइक एंड सब्सक्राइब तौबिरमु